ngasi June ki tarik bari convocation numet asida Imphal East ki CMO office Kokomi ki thomiloi sing loina na Netaji Memorial Park ka samnaraga koi nomuge ba free medical camp amma pantok sakani hairiba free medical camp asida tungino ahanba lakpasida koi thokliba chaw asida awaba mayok naraba dugumba thong khutingi loi sing bidamukta aikoina ki chaw choni asida kari kari taina tina ato ato kari kari lakadagi haibadu koi khangdok na bukida mukta katakana laagi haibadu khangdok na bukida mukta hairiba medical camp asi sinjabani Charana lekai mari haibadu Sajo lekai Intobung lekai Cingangum lekai amagi Lasam lekai ki kodi yumtong chani ki matakta koi hairiba game asida saruk yagani haina koi pajari gulena na Charana koi ana abam patient machine ki yamda bada chahum matakta koi saruk yagani haina koi asa thamjari koi ngasi ayuk ki hojabani masi koi horen mari phawa hojagabani tangai padragadi koi mom sangdung bagi koi wafam su thamjari hairiba medical camp si sinna bonna bada mateng pangbiri ba Imphal East ki CMO office adu Kokomi ki thomiloi sing punamapu Netaji Memorial Park maikai digi anan thakatal Egi Mengbom Samordin Maite, Convener Relief and Medical Kokomi Student Front. Akoi Zik Purai Singangbom Maite, Ma Numai Laimagi, Laibung Sida, the Pangtoiba Medical KMC, how Kibun Mikarani Sida, Manipoge, Makum, the Parks and Kanatarkuna Morgani, Maruin, Imphal East Ki, Kwantuan Bakunjing, the Sing Sawi, Mayoknaba, Laibum Sida, Sing South City Manunda. Sigi tuan ba lok lehok torokwa dagi skin gi anaba lerakwa sumo mayam si so koina ke khona bagi initiative ama tuan ba affected villaging da Kokomi mi makada pochai mayam ama koi phangana bagi lokot bagi mi ki manung channa koi hai ro medical camp asi sinjabani masigi namak su koi Kokomi Student Front ki dairiba koi medical team helpline control room amasu hangdana koi hana su miyam da kangan bali jakram ni dana mobile timoy su koi thamjai sina imung digi tholok pa yadraba hida ki mathok ta ba sing koi na leja bai stock sing mang digi pi ba aduga medical camp samai masa masa sing silakan da tangai padana sing sau sing manung da ana ba ke yar ko myam se masi mateng pangana bhona jabani aduga koi gi facility sing manung da tangai padana yam emergency oi ba ambulance ki servicing tuan ba koi gi hospital sing aduga ambulance ki ona laibi agency myam ge tairap torokanda masi so koi amna kutuk sada ba sing yeng kanda koi pina ro hona jari dana masi mhom sida pangkhon na ba koi na hona ba sida koi the Netaji Memorial Park purai aduga chi lekai gi mayam aduga CMO gi Imphal East ki sina su yang khazana cooperation bibirakanda punna pakthok mina ba tanjam bibi base Kokomi maikai dik sam ngai jai makha dana se koi masi initiative se hena hom chalaga tongna ba hona chari myam punna hona mina se dana mai apel